ꯑꯍꯥꯟꯕꯃꯛꯇꯗ ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ Arambai Tengol Union Home Minister Amit Shah.Thagatpa Fongdorakli. Union Home Minister Amit Shahna mamang to haikibo border fencing amadi free movement regime yam strict oina miyamna thabak asi paikhatlagani haiduna lauthokpirapagi damak Arambai Tengol gi maikaidagi Union Home Minister Amit Shahbu Thagatpa Fongdokli haina look asigi cheulamana Fongdorakli. Zerosina hai makatra pada lemhoiba point manga haibidi NRC 1951 the base year aduga deport tawkiba mioi horpun halan kiba. Kukila hoba singdagi sulo thokpa aduga action tawba Myanmar dagi handak sang joli bari fuji mayam detention center thamli basi Mizoram thamgiba maram di makhoi mioi yamna manajabanina Assam Rifles ki jurisdiction manungda popi thabada kaimata haidraba amadi report pikhatraba maramna myamna AR bu thajaba suklei leitre masi kangleipak Manipur dag lawthoktuna adai paramilitary force na sindokpa kuki illegal immigrants sing ST list dagi lawthokpa haibasin zero sin hai point sing asibu athu matamda lawthokpirakani haibagi thajaba lei loinan athu matamda state assembly ama kauraga leiriba MLA minister sing mayamna assembly da point sing asi puthokpiduna lemhoriba point sing asisu pass tawbiraga central government tapsin biu masida central government positive oiba response pirakani haibagi thajaba lei kariguma pirak tragan aikhoin adu idaiba phur asi kannaba myam pumba amata natraga amma lambi thigani hairi aroibadi Union Home Minister Amit Shah bu ikai khumnabak loinana Arambai Tengol gi maikaidagi thamaklibadi save Manipur to save India from illegal immigration and narco terrorism haibisin miyam da matam gi oiba I pausing yahunjariba Ipak TV News haiba news network YouTube channel amadi Facebook page asibu like subscribe amadi follow tawbiduna tung koina miyam gi seba tawbu ngamnanaba support tawbiyu haijari